ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤ ꯍꯩꯅꯗꯕꯗ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯃꯃꯥ ꯉꯁꯤꯒꯤ ꯏꯟꯖꯥꯡ ꯑꯁꯤ ꯀꯅꯥꯅ ꯊꯣꯡꯉꯤ ꯀꯩꯗꯧꯔꯒꯦ ꯃꯦꯝ ꯄꯥꯕꯨꯡ ꯆꯥꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯅꯠꯇꯦꯅꯦꯍꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦꯍꯦ ꯍꯥꯎꯈ꯭ꯔꯦꯗ ꯅꯪꯅ ꯊꯣꯡꯂꯤꯕ꯭ꯔꯣ ꯏꯁ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦꯃꯤ ꯏꯕꯦꯝꯃꯅ ꯊꯣꯡꯉꯤꯅꯦ ꯏꯕꯥꯅ ꯊꯥꯒꯠꯄꯒꯤ ꯋꯥꯕꯨꯗꯤ ꯅꯠꯇꯦ ꯍꯥꯎꯔꯦꯍꯦ ꯏꯆꯥꯗꯤ ꯆꯥꯕ ꯏꯌꯥ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯍꯥꯎꯋꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯆꯥꯛ ꯏꯟꯖꯥꯡ ꯈꯤꯇꯪ ꯍꯥꯞꯄꯛꯀꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯏꯆꯥꯅ ꯉꯁꯤ ꯊꯣꯡꯉꯤꯕ ꯏꯟꯖꯥꯡ ꯑꯁꯦ ꯏꯄꯥꯗꯤ ꯑꯃꯨꯛꯇꯕꯨ ꯆꯥꯔꯛꯇ꯭ꯔꯤꯍꯦ ꯏꯄꯥꯒꯤꯗꯤ ꯌꯥꯔꯅꯤ ꯏꯕꯨꯡꯉꯣ ꯁꯤꯒꯤꯒ ꯅꯃꯥꯒꯤ ꯈꯔ ꯍꯥꯞꯄꯤꯌꯨ ꯄꯥꯕꯨꯡꯅ ꯆꯥꯒꯤꯁꯨ ꯌꯥꯔꯅꯤꯗ 이마기도 야니에 이봉어 지금 이제 그래 하피요 야니다 아이디 करीगिन इशान साग याम साद्रि बदुबु हाउत्र बरो साग बुखजी खप्ते सारि बदुबु पापा अयुम दसु साग याम साजदे असागिने इंजांगी याम हाविदा ओ फरे फरे इफादि हाउतदना साद्रि बनी हाइदना वखल सिनु हाइरुदरेन हे याम हावी मी इशान थोंबसे इमादिने सुमाना का थोंबा हाइने से खलुद्रमनि मी क्यादा हाविनो यंगोमी याम हाइरमी अदो करिनोमी नी पापनो खलिसिबु इबुंगो सि साग चारागा लेहौरगा वादो हाइना बाइदना खल्ले अदुगा ngaidra kam chami nakhre thomi nakhre phamna lai khre mi panda aibu kamai tau doino masibu nangan no hai khara hai han ge dagi aina sula le haidna photo ke na khan base mai babang mamang di kai ba kaina mana gyana chon ta dri sibu sidi he smai sum le di hara roeba aine mai babang ke ke no khara hajalaga ne yum sidagi ngata thokhina bane nan di hara ro kaino mi nangbu ima phok jak chaba loi dore nang su sana ba tawro mai babang khoi su loi khra bani yare jaro ima aiding asi chak kam ta saning ba phawdre da haima kari gino mi nang chak sa thok na ba tawro ꯊꯦꯡꯉꯕꯅꯤ ꯄꯨꯡꯁꯦ ꯅꯣꯏ ꯄꯥꯕꯨꯡ ꯈꯣꯏꯁꯨ ꯂꯣꯏꯔꯦ ꯏꯃꯥꯁꯨ ꯂꯣꯏꯔꯦꯗꯅ ꯆꯥꯔꯣ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯄꯨꯛꯁꯦ ꯄꯤꯛ ꯊꯜꯂꯦ ꯌꯥꯔꯅꯤꯕ ꯍꯩꯃꯥ ꯀꯩꯅꯣ ꯃꯤ ꯌꯥꯔꯣꯏ ꯃꯤ ꯅꯪꯕꯨ ꯊꯦꯡꯉꯀꯥꯟꯁꯤꯗ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯁꯤꯕꯣ ꯆꯥꯊꯣꯛꯑꯣ ꯆꯥꯊꯣꯛ ꯌꯥꯔꯅꯤꯕ ꯏꯃꯥ ꯑꯩ ꯀꯣꯟꯅ ꯍꯣꯔꯦꯟ ꯋꯥꯏ ꯆꯥꯔꯒꯦꯕ ꯆꯥꯅꯤꯡꯗꯦꯕ ꯑꯗꯨꯅꯅꯦ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯄꯨꯛꯀ ꯂꯣꯏ ꯊꯜꯂꯕ ꯇꯧꯔꯤꯁꯤꯕꯣ ꯏꯁ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯣꯟꯊꯣꯛꯄꯅꯤꯅꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ पापा चाकसु चाबनिना चामु युमदा हन्नबा तौजरगे ए करिनो इबुंगो ꯉꯥꯛꯇꯪꯗꯤ ꯐꯝ ꯈꯣꯗꯅ ꯅꯪꯕꯣ ꯍꯩ ꯃꯍꯤꯒ ꯊꯛꯈꯤꯗꯧꯅꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯉꯥꯏꯈꯣ ꯉꯥꯛꯇ ꯐꯝ ꯈꯣꯅꯦꯍꯦ ꯃꯃꯥ ꯇꯥꯕ꯭ꯔꯅꯦ ꯅꯣꯏꯕꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯉꯥꯛꯇꯪ ꯐꯝ ꯈꯣꯀꯣ ꯍꯩ ꯃꯍꯤꯒ ꯊꯛꯇꯅ ꯉꯥꯛ ꯄꯣꯊꯥꯔꯒ ꯍꯜꯂꯨ ꯀꯧꯕ꯭ꯔ ꯃꯣꯏ ꯄꯥꯕꯣ ꯀꯧꯋꯦ ꯅꯣꯏꯕꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯂꯣꯏꯔꯕꯗꯤ ꯏꯕꯨꯡꯉꯣꯒ ꯑꯩꯒꯒꯤ ꯊꯛꯅꯕ ꯍꯩ ꯃꯍꯤꯗꯣ ꯄꯨꯊꯣꯔꯛꯑꯣꯗꯅ ꯍꯣꯏ ꯃꯣꯏ ꯄꯥꯕꯣ ꯍꯧꯖꯤꯛꯇ ꯂꯣꯏꯕ ꯊꯉꯥꯏꯔꯤꯌꯦ ꯄꯨꯊꯣꯔꯛꯑꯒꯦ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯔꯤ ꯃꯣꯏ ꯄꯥꯕꯣ ꯉꯁꯥꯏ ꯑꯩ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯕ ꯊꯣꯛꯄꯗꯅꯦ ꯏꯕꯨꯡꯉꯣ ꯇꯣꯝꯕꯅꯅꯦ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯃꯅꯤꯡꯗ ꯉꯝꯗꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯉꯥꯛꯇ ꯂꯥꯛꯑꯣ ꯃꯣꯏ ꯄꯥꯕꯨꯡ ꯎꯅꯅꯤꯡꯉꯦꯅ ꯍꯥꯏꯔꯝꯕꯅꯦ ꯑꯩ ꯀꯥꯎꯗꯅ ꯍꯥꯏꯗ꯭ꯔꯤꯃꯤ इहे अई ngara ngahak ta changbiruge khalambani farak ta khidana changkhidre hauji he ngak chatlurage ibungo ga ga hai mehi do puthoro thami naragane ai ngak chatolorge ibungo ipa isa hai mehi thami naragane nang ngak potharaga chalu ipa ngak ta chalu khige ko pabo ai hai mehi ga tharoige yani adum babung nasa ga thominarse ibungo ngai khong atang lai kho hai mehi ga thakho moi babung na hana chathoro mi nungai ti mi masang ngam da hai rai dubu kai nu atang chathoro kayno khangdi mi moi babung si gyan ontok ta khidri angam masa ga chap yang mane sai to oiba kayno khangdi moi babung hore hala ga thawo mi do nungai ti ba mi na hangam mi do ata chapiru ba fare adudi ai hujing ngak ta chalu khige ko ibungo ngak pham kho hai mehi ga thakdana potharaga ingna tamna chalu ko ipa ngak ta chalu khige nungai tren he ai ga luna tinaba marup nin he as babu ai di hani ngawni tawrisi babu na nungai traga thage babung chaluro ꯆꯥꯛ ꯇꯣꯛꯄꯒ ꯆꯠꯄ ꯍꯥꯏꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯩ ꯃꯍꯤꯒ ꯊꯛꯇꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯆꯠꯂꯨ ꯏꯄꯥ ꯉꯥꯏꯍꯥꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯆꯪꯉꯣꯅꯦ ꯃꯃꯥ ꯅꯪꯕꯨ ꯂꯦꯞꯇꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯩ ꯃꯍꯤꯗꯣ ꯏꯕꯨꯡꯉꯣꯒꯤ ꯁꯦꯝꯕꯤꯔꯣꯅꯦꯍꯦ ꯄꯤꯊꯛꯄꯤꯔꯣ ꯃꯤ ꯍꯜꯂꯒꯦ ꯍꯥꯏꯔꯤꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯜꯂꯒ ꯍꯜꯍꯜꯂꯣ ꯑꯩ ꯉꯥꯏꯍꯥꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯁꯤ ꯑꯣꯏꯔꯗꯤ ꯈꯔ ꯐꯔꯦꯗꯅ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯅꯤꯡꯍꯜꯂꯣꯅꯦ ꯊꯨꯡꯒꯅꯤ ꯏꯕꯨꯡꯉꯣ ꯉꯥꯛꯇ ꯐꯝꯃꯝꯃꯨꯀꯣ ꯏꯃꯥ ꯀꯨꯏꯔꯣꯏ ꯍꯩ ꯃꯍꯤ ꯁꯦꯝꯕꯤꯔꯛꯀꯦ ꯉꯥꯛꯇ ꯐꯝꯃꯝꯃꯨ ꯕꯤꯃꯥ ꯅꯣꯏ ꯄꯥꯕꯨꯡꯗꯨ ꯆꯠꯈ꯭ꯔꯕꯅꯦ ꯆꯠꯂꯣ ꯊꯣꯛꯑꯣ ꯍꯩ ꯃꯍꯤꯗꯨ ꯄꯨꯊꯣꯛꯑꯒꯅꯦ ꯏꯕꯨꯡꯉꯣꯗꯨ ꯄꯤꯔꯨꯔꯣ ꯆꯠꯂꯣ 이마 생각이 밥을 내오더라고 이스 이마는 어디서 나온다 파기 못 얻어 내더리바 저런 바박 돈을 도와줘 करिनो आइबो ngसाइदगी लेबदा मरुप तोमाल ngak te lau hai haidana wahi ama phau haide aduga hojik waita ngak te laktaba yade haidana haira I haidana hairak liba sibu aibu ko ko singaurin he adubu ngaktang disatana hangbiru rage nuaite mamdadana leiribanina
ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯗ ꯐꯠ ꯆꯥꯛ ꯇꯣꯛꯄ ꯆꯠꯈꯤꯒꯦ ꯈꯜꯂꯦ ꯄꯥꯕꯨꯡ ꯑꯁꯤꯅ ꯑꯃꯨꯛ ꯂꯩꯈꯣ ꯇꯧ ꯂꯩꯔꯦ ꯍꯩ ꯃꯩ ꯊꯛꯈꯤꯁꯦꯅ ꯑꯃꯨꯛ ꯇꯧꯔꯦ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯔꯤꯃꯨꯛ ꯇꯧꯔꯛꯀꯗꯣꯏꯅꯣ ꯈꯪꯗꯦ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤꯅ ꯈꯜꯂꯤꯁꯤꯕꯣ ꯀꯩꯅꯣ ꯃꯥꯅ ꯎꯪꯗꯅꯒ ꯀꯣꯛꯀ ꯄꯥꯏ ꯂꯩꯔꯤꯁꯤꯕꯣ ꯑꯦ ꯑꯩꯅ ꯅꯐꯝꯗ ꯇꯥꯟ ꯆꯥꯕ ꯃꯇꯥꯡ ꯑꯃꯇꯪ ꯐꯪꯖꯔꯕꯗꯤ ꯈꯟꯗꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯐꯝ ꯀꯌꯥꯁꯦ ꯑꯣꯝꯗꯨꯅ ꯂꯩꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯝ ꯑꯃꯠꯇ ꯐꯪꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯅ ꯅꯐꯝꯗ ꯑꯩꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯄ ꯐꯪꯖꯒꯗꯧꯔꯦ ꯑꯩꯕꯨ ꯂꯥꯟꯅꯁꯨ ꯂꯧꯕꯤꯒꯅꯨ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯅꯪꯕꯨ ꯅꯝꯊꯅꯕ ꯑꯩꯉꯣꯟꯗꯒꯤ ꯈꯨꯗꯤꯡꯃꯛꯇ ꯍꯦꯜꯂꯦ ꯈꯟꯕꯗꯒꯤ ꯑꯩꯅ ꯅꯪꯕు ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯄꯤꯍꯟꯒꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯀꯩꯗꯧꯕꯗ ꯀꯥꯏꯍꯟꯒꯦ ꯈꯟꯗꯅ ꯑꯩꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯍꯦꯛ ꯁꯣꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯅꯪꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯅꯪꯕꯨ ꯎꯗꯨꯅ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯈꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯟꯕꯤꯈꯤ ꯑꯩꯅꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ ꯑꯩ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯁꯤꯁꯨ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯒꯤ ꯂꯥꯛꯈꯤꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯂꯩꯊꯣꯛꯄ ꯉꯝꯗꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯩ ꯍꯟꯅꯕ ꯇꯧꯔꯒꯦ ꯑꯩꯅ ꯍꯥꯏꯖꯕꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯍꯧꯖꯤꯛꯇꯤ ꯇꯥꯕꯤꯔꯔꯣꯏ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯈꯟꯈꯤꯕꯁꯤꯡ ꯑꯗꯣ ꯃꯃꯥꯡꯗ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯕు ꯀꯥꯎꯊꯣꯛꯄꯗꯤ ꯄꯨꯟꯁꯤꯒꯤ ꯉꯝꯃꯣꯏ ꯀꯩꯅꯣ ꯃꯤꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯨ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯦ ꯀꯔꯤꯅꯣ ꯃꯤ ꯏꯁꯥꯁꯤꯅ ꯀꯞꯇꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯏꯕꯨꯡꯉꯣ ꯏꯃꯥꯈꯣꯏ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯃꯥꯈꯣꯏꯅꯅꯦ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯏꯆꯥꯈꯣꯏꯗ ꯉꯥꯡꯈ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯄꯨꯝꯅꯃꯛꯇꯣ ꯏꯃꯥꯈꯣꯏ ꯌꯥꯝꯅ ꯂꯥꯜꯂꯦ ꯈꯟꯊꯍꯧꯗꯕ ꯏꯃꯥꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯅꯅꯦ ꯏꯆꯥꯈꯣꯏꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯈꯜꯂꯨꯕ ꯉꯥꯡꯉꯨꯕ ꯆꯩꯔꯨꯕ ꯃꯌꯥꯝꯗꯣ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯣ ꯏꯃꯥꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯏꯆꯥꯁꯤꯅꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯈꯟꯖꯕ ꯅꯨꯡꯁꯤꯖꯕꯁꯦ ꯀꯩꯗ ꯍꯪꯉꯨꯔꯅꯤ ꯏꯃꯥꯈꯣꯏꯅ ꯂꯥꯛꯇꯅ ꯃꯥꯕꯨ ꯐꯥꯗꯅ ꯄꯨꯗꯅ ꯆꯩꯗꯅ ꯉꯥꯡꯗꯅ ꯊꯝꯃꯦ ꯑꯗꯨꯝ ꯏꯕꯨꯡꯉꯣꯕꯨ ꯀꯥꯎꯕ ꯅꯠꯇꯦ ꯀꯞꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯈꯪꯗꯗꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯏꯆꯥꯅꯅꯦ ꯏꯃꯥꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯏꯆꯥꯁꯤꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯞꯇꯅꯅꯦ ꯅꯣꯡꯉꯥꯟꯗ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯂꯩꯔꯤꯕꯅꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯆꯒꯦ ꯈꯟꯗꯅꯅꯦ ꯏꯃꯥꯅ ꯅꯪꯕꯨ ꯆꯥꯛ ꯀꯧꯗꯅꯅꯦ ꯑꯃꯨꯛꯇ ꯍꯥꯏꯖꯒꯦ ꯈꯟꯗꯅ ꯀꯧꯔꯤꯕꯅꯤ ꯏꯆꯥꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯕꯗꯤꯅꯦ ꯃꯥ ꯐꯤꯕꯝ ꯆꯥꯔꯛꯀꯗꯧꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯏꯃꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯏꯆꯥꯅꯅꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯍꯥꯟꯅ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯍꯧꯖꯤꯛ ꯎꯠꯂꯛꯏꯁꯤꯒ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯕ ꯅꯠꯇꯦ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯨ ꯑꯩꯉꯣꯟꯗ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯊꯣꯔꯛꯏꯁꯤꯒ ꯁꯛꯂꯣꯟ ꯀꯌꯥ ꯑꯃꯅꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤꯅ ꯄꯨꯔꯤꯁꯦ ꯐꯠ ꯑꯣꯜꯂꯦ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯤꯕꯨ ꯀꯩꯅꯣ ꯄꯥꯏ ꯍꯥꯏꯖꯜꯂꯝꯃ ꯂꯣꯏꯔꯦꯗ ꯑꯩ ꯆꯠꯈꯤꯕ ꯌꯥꯅꯕ ꯀꯩ ꯂꯩꯕꯨꯡꯉꯣ ꯏꯃꯥꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯆꯥꯅ ꯃꯔꯨꯝ ꯁꯣꯟꯅ ꯂꯩꯕꯗꯨꯕꯨ ꯏꯆꯥ ꯅꯨꯄꯤꯁꯤꯅ ꯀꯞꯇꯅ ꯑꯗꯨꯝ ꯂꯩꯕꯁꯤ ꯏꯃꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯅ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕ ꯃꯌꯥꯝꯗꯣ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯍꯜꯍꯧꯗ꯭ꯔꯗꯤ ꯐꯔꯛ ꯇꯥꯔꯛꯄ ꯇꯥꯔꯦ ꯑꯗꯨꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯖꯜꯂꯝꯃꯒꯦ ꯏꯃꯥ ꯅꯆꯥ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯗ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯗꯤ ꯅꯆꯥ ꯀꯩꯁꯨ ꯋꯥꯔꯧꯗ꯭ꯔꯦꯕ ꯌꯥꯝ ꯍꯔꯥꯎꯏ ꯏꯕꯨꯡꯉꯣ ꯏꯃꯥꯈꯣꯏꯕꯨꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯍꯩ ꯃꯍꯤꯗ ꯊꯛꯆꯜꯂꯨ ꯏꯕꯨꯡꯉꯣ ꯏꯪꯈꯤꯕ ꯇꯥꯔꯦ ꯍꯩꯃ ꯍꯔꯥꯎꯃꯟꯗꯅ ꯏꯃꯥꯗꯤ ꯀꯥꯎꯔꯦꯃꯤ ꯆꯥꯒꯤ ꯚꯥꯞꯇ ꯊꯛꯆꯜꯂꯨ ꯏꯕꯨꯡꯉꯣ ꯍꯩ ꯃꯍꯤꯁꯨ ꯊꯛꯑꯕꯅꯤꯅ ꯏꯃꯥ ꯅꯆꯥ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯏꯕꯦꯝꯃ ꯅꯪ ꯉꯥꯛꯇ ꯊꯤꯟꯕꯤꯔꯨꯔꯗꯅ ꯌꯥꯔꯅꯤ ꯏꯃꯥ ꯑꯩ ꯑꯗꯨꯝ ꯂꯥꯟꯅ ꯆꯠꯆꯈꯤꯒꯦ ꯌꯥꯅꯤ ꯑꯩ ꯁꯨꯝ ꯊꯤꯜꯂꯒꯦ ꯏꯃꯥꯁꯨ ꯎꯅꯗꯕ ꯀꯨꯏꯔꯦ ꯏꯃꯥꯁꯨ ꯎꯅꯅꯤꯡꯉꯦꯕ ꯍꯣꯏ ꯊꯤꯟꯕꯤꯔꯣ ꯆꯣ ꯑꯁ ꯅꯥꯕ ꯍꯥꯏꯔꯤꯉꯩꯗ ꯄꯥꯕꯣꯠ ꯑꯣꯜꯂꯦꯗ ꯇꯧꯕꯅꯤ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯑꯁ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯦꯃꯤ ꯑꯩꯕꯨ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯂꯨꯈꯤꯒꯦ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯥꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯁꯤꯕꯨ ꯏꯕꯦꯝꯃ ꯐꯖꯕꯤꯒꯤ ꯒꯥꯔꯤꯗꯣ ꯃꯥꯟꯈ꯭ꯔꯦꯗ ꯍꯩꯃ ꯃꯥꯅꯤꯅꯦꯍꯦ ꯏꯕꯦꯝꯃ ꯐꯖꯕꯤꯅꯦ ꯑꯣ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯏꯆꯥꯁꯦ ꯎꯗꯕ ꯀꯨꯏꯔꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯅꯣꯏꯗ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯏꯕꯨꯡꯉꯣꯗꯣ ꯆꯠꯈꯤꯕꯅꯦ ꯃꯥꯗꯤ ꯂꯥꯛꯇ꯭ꯔꯕꯔꯣ ꯂꯥꯛꯑꯦ ꯏꯃꯥ ꯃꯥ ꯄꯣꯠ ꯑꯃ ꯂꯩꯅꯦꯅ ꯀꯨꯝꯍꯧꯕꯅꯦ ꯑꯩ ꯏꯃꯥ ꯎꯅꯗꯕ ꯀꯨꯏꯔꯦꯅ ꯎꯅꯅꯤꯡꯃꯟꯈ꯭ꯔꯗꯅꯅꯦ ꯍꯦꯛꯇ ꯆꯦꯜꯂꯛꯑꯕꯅꯤ ꯏꯃꯥ ꯐꯔꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯑꯣꯏꯅ ꯐꯝꯂꯨꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯆꯪꯉꯣꯏꯕ ꯑꯩ ꯀꯩꯅꯣꯝꯇ ꯂꯩꯍꯧꯒꯦꯅ ꯍꯥꯏꯖꯤꯜꯂꯒꯅ ꯑꯩꯅ ꯂꯩꯍꯧꯔꯤꯁꯦ ꯎꯅꯤꯡꯗꯦꯕ ꯌꯨꯝꯗꯨꯗ ꯆꯠꯂꯨꯕꯗꯨꯕꯨ ꯍꯩꯅꯗ ꯆꯠꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯀꯦ ꯀꯥꯏꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯐꯝꯃ ꯂꯩꯈꯤꯅꯤ ꯍꯦꯛ ꯆꯠꯇ꯭ꯔꯤꯐꯥꯎ ꯆꯪꯉꯣꯏ ꯌꯨꯝꯗ
ꯐꯔꯦꯗꯅ ꯁꯤ ꯑꯣꯏꯔꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦꯕ ꯃꯥꯅ ꯃꯪꯗꯅ ꯎꯪꯗꯅ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯐꯔꯦꯗꯅ ꯏꯁꯥꯅ ꯍꯟꯗꯛ ꯃꯔꯛ ꯂꯥꯛꯈꯤꯗꯕꯁꯦ ꯏꯃꯥꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨꯅꯦ ꯅꯪꯒꯤꯅꯦ ꯏꯃꯥ ꯑꯩꯈꯣꯏꯅ ꯉꯥꯡꯊꯣꯛ ꯁꯛꯊꯣꯛꯈꯤꯕꯗꯣ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯗꯨꯝ ꯀꯩꯝꯇ ꯈꯟꯗꯕꯅꯦ ꯃꯥꯗꯤ ꯍꯦꯛꯇ ꯉꯥꯡꯊꯣꯛꯄꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯈꯪꯉꯛꯑꯕꯅꯤ ꯉꯁꯥꯏꯅꯦ ꯇꯣꯝꯄꯣꯛꯇ ꯂꯥꯛꯑꯦ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯏꯃꯥꯁꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯕꯖꯥꯠꯅꯤꯗ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯈꯟꯗ꯭ꯔꯕꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯃꯥ ꯑꯉꯥꯡꯁꯤꯡꯗꯣ ꯁꯥꯎꯔꯅꯨꯀꯣ ꯑꯩꯈꯣꯏ ꯃꯥꯗꯤ ꯀꯩꯁꯨ ꯈꯟꯗꯕꯅꯦꯕ ꯃꯥꯗꯤ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯉꯥꯡꯒꯟꯕꯅꯦꯕ ꯋꯥꯈꯟꯗꯗꯤ ꯑꯗꯨꯝ ꯈꯟꯖꯔꯒꯗꯤ ꯂꯩꯇꯕ ꯍꯣꯏꯗ ꯍꯣꯏꯗ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯨꯕꯨꯅꯦ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯍꯦꯛ ꯍꯦꯛ ꯅꯤꯡꯁꯤꯡꯗꯨꯔꯕꯗꯤꯅꯦ ꯏꯃꯥ ꯑꯩꯈꯣꯏ ꯈꯪꯇꯟ ꯍꯦꯛ ꯇꯟꯕꯖꯥꯠꯅꯤꯀꯣ ꯌꯥꯔꯦꯁꯤ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯑꯩꯈꯣই ꯃꯥꯁꯦ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕꯅꯤ ꯑꯗꯣ ꯄꯨꯛꯇꯕꯨꯗꯤ ꯋꯥ ꯊꯝꯗꯕ ꯗꯣꯡ ꯗꯣꯡ ꯉꯥꯡꯕꯅꯦꯕ ꯑꯗꯣ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯀꯣ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯈꯟꯗ꯭ꯔꯦ ꯀꯔꯤꯅꯣ ꯃꯤ ꯏꯕꯨꯡꯉꯣꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯆꯪꯉꯛꯇ꯭ꯔꯤꯁꯤꯕꯨ ꯃꯥꯕꯨ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯒꯦ ꯅꯪꯉꯣꯟꯗꯕꯨ ꯏꯃꯥ ꯅꯆꯥꯗꯗꯤ ꯀꯩꯅꯣꯝꯇ ꯂꯩꯔꯛꯀꯦꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯊꯣꯡꯒꯥꯟ ꯆꯪꯐꯝ ꯃꯄꯥꯁꯤꯗ ꯈꯥꯝꯕ ꯀꯥꯟꯗ ꯀꯨꯝꯃꯒ ꯆꯠꯈꯤꯕꯅꯤ ꯑꯩꯗꯤ ꯄꯣꯠ ꯂꯩꯕ ꯆꯠꯂꯤꯅꯦꯅ ꯈꯜꯂꯤꯅꯤ ꯄꯣꯠ ꯂꯩꯕ ꯆꯠꯂꯝꯒꯅꯤꯌꯦ ꯄꯣꯠ ꯂꯩꯕ ꯆꯪꯂꯕꯁꯨ ꯃꯇꯝ ꯑꯁꯤ ꯀꯨꯏꯔꯦꯗꯅ ꯍꯜꯂꯛꯐꯝꯗꯤ ꯊꯣꯛꯏꯗꯅ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯃꯥꯕꯨ ꯆꯪꯉꯣꯏ ꯉꯁꯤ ꯃꯣꯏꯅ ꯄꯪꯗꯧ ꯇꯧꯕ ꯌꯥꯕ꯭ꯔꯕ ꯃꯣꯏꯅ ꯈꯟꯕ ꯃꯣꯏꯅ ꯅꯤꯡꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯌꯥꯎ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯃꯥ ꯆꯠꯈꯤꯕ ꯉꯥꯏꯔꯤꯅꯦꯕ ꯊꯣꯛꯂꯛꯄ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦꯕ ꯑꯗꯨꯅ ꯑꯩꯁꯨ ꯁꯨꯡꯆꯪ ꯆꯪꯉꯣꯏꯕ ꯑꯩꯈꯣꯏꯕꯨ ꯑꯉꯥꯡ ꯃꯆꯥ ꯀꯩꯁꯨ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯃꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯣꯏꯅ ꯈꯟꯅꯤꯡꯕ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯂꯣꯏꯅ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯆꯪꯉꯣꯏ ꯍꯦꯛ ꯊꯣꯛꯂꯛꯇ꯭ꯔꯤꯐꯥꯎ ꯃꯝꯃꯁꯨ ꯑꯩ ꯑꯗꯨꯝ ꯂꯩꯔꯅꯤ ꯐꯝꯃꯒ ꯁꯤꯗ ꯉꯁꯤꯗꯤ ꯏꯁꯥꯅ ꯉꯁꯤ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯁꯦ ꯀꯔꯤ ꯆꯥꯅꯤ ꯉꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ ꯏꯃꯥ ꯆꯥ ꯂꯣꯟꯕꯤꯔꯛꯀꯦ ꯏꯃꯥ ꯉꯁꯤꯗꯤ ꯊꯦꯡꯉꯦ ꯍꯌꯦꯡ ꯑꯣꯏꯅ ꯅꯣꯡꯃ ꯂꯥꯛꯑꯒꯅ ꯆꯥꯅ ꯂꯣꯜꯂꯒ ꯊꯛꯃꯤꯟꯅꯔꯁꯦ ꯅꯁꯥ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯂꯥꯛꯑꯣ ꯏꯃꯥ ꯊꯤꯟꯗꯣꯛꯄꯤꯔꯒꯦ ꯏꯃꯥ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯍꯜꯂꯣ ꯒꯥꯔꯤ ꯈꯥꯠꯇꯣ ꯇꯞꯅ ꯊꯧꯀꯣ ꯏꯆꯥꯁꯤꯗꯤ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯆꯠꯂꯦ ꯆꯠꯈ꯭ꯔꯦ ꯑꯁꯤꯇꯪ ꯆꯠꯈꯤꯕꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯁꯦ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯃꯣꯏꯒꯤ ꯑꯅꯤꯡꯕꯗ ꯑꯩꯈꯣꯏꯅ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯆꯠꯂꯣꯏꯕ ꯌꯥꯔꯣꯏꯕ ꯃꯣꯏ ꯀꯨꯁꯤ ꯇꯧꯕ ꯄꯪꯌꯥ ꯌꯥꯕ ꯅꯠꯇꯦꯕ ꯁꯤ ꯑꯣꯏꯔꯗꯤ ꯑꯩ ꯆꯪꯕ ꯌꯥꯔꯦꯅꯦ ꯌꯨꯝꯗ ꯆꯪꯉꯒꯦ ꯍꯩꯃꯥ ꯏꯆꯥ ꯍꯜꯂꯛꯑꯕꯔꯣ ꯉꯁꯥꯏꯗꯒꯤ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯏꯃꯥꯗꯤ ꯄꯥꯈꯠꯇꯅ ꯂꯩꯔꯝꯂꯤꯕꯅꯦ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯍꯩꯅꯗꯦ ꯁꯤ ꯅꯨꯄꯤꯁꯦ ꯆꯠꯈꯤꯕ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯅꯦ ꯃꯥ ꯆꯠꯈꯤꯕ ꯉꯥꯏꯔꯒꯅ ꯑꯩꯅ ꯆꯪꯉꯛꯏꯁꯦ ꯃꯥ ꯆꯠꯈ꯭ꯔꯀꯥꯟꯗ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯩ ꯇꯜꯂꯦꯕ ꯑꯗꯨꯅꯅꯤ ꯏꯃꯥꯗꯤ ꯈꯪꯗꯕꯅꯤꯅ ꯏꯆꯥ ꯍꯜꯂꯛꯇ꯭ꯔꯦꯅ ꯄꯥꯈꯠꯇꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯇꯣꯝꯄꯣꯛꯅ ꯃꯥ ꯄꯣꯠ ꯑꯝꯇ ꯂꯩꯒꯦ ꯍꯥꯏꯔꯒ ꯂꯩꯍꯧꯔꯒ ꯁꯨꯡꯆꯪ ꯆꯪꯉꯛꯇ꯭ꯔꯤꯁꯤꯕꯨ ꯃꯥ ꯑꯩꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯑꯗꯨꯝ ꯋꯥꯔꯧꯐꯝꯗꯤ ꯊꯣꯛꯑꯦ ꯑꯗꯨꯕꯨ ꯑꯩ ꯅꯤꯡꯍꯟꯅꯕꯗꯤ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯟꯗꯛꯇꯩꯗꯤ ꯑꯩꯁꯨ ꯃꯣꯏꯗ ꯇꯣꯏꯅ ꯆꯠꯄ ꯌꯥꯔꯅꯤ ꯏꯃꯥꯅꯁꯨ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯏꯃꯥꯗꯤ ꯉꯁꯥꯏꯗꯒꯤꯅꯦ ꯄꯥꯎ ꯇꯥꯅꯤꯡꯗꯅ ꯂꯩꯔꯝꯂꯤꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯛꯏ ꯀꯔꯤ ꯃꯊꯦꯜ ꯄꯤꯖꯔꯛꯀꯦ ꯏꯆꯥꯕꯨ ꯏꯃꯥ ꯃꯣꯏ ꯐꯖꯅꯗꯤ ꯂꯥꯡꯉꯝꯃꯦ ꯏꯟꯖꯥꯡꯒꯇꯣ ꯌꯥꯝꯅ ꯑꯗꯨꯝ ꯍꯥꯎꯋꯦ ꯌꯦꯟꯁꯨ ꯊꯣꯡꯉꯝꯃꯦ ꯉꯥꯁꯨ ꯊꯣꯡꯉꯝꯃꯦ ꯌꯥꯝ ꯐꯖꯅꯗꯤ ꯂꯥꯡꯉꯝꯃꯦ ꯏꯃꯥ ꯑꯗꯨꯕꯨ ꯃꯣꯏ ꯃꯃꯥꯗꯣ ꯁꯥ ꯌꯥꯝꯅ ꯐꯕꯗꯨꯕꯨ ꯉꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯏꯆꯥ ꯎꯕꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕ꯭ꯔோ ꯍꯥꯏꯔꯛꯑꯦ ꯏꯃꯥ ꯃꯃꯥꯒ ꯃꯆꯥꯒꯗꯣ ꯃꯣꯏꯅ ꯉꯥꯡꯒꯤ ꯁꯛꯈꯤꯕ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯂꯥꯜꯂꯦꯅ ꯑꯗꯨꯝ ꯍꯟꯖꯟ ꯍꯥꯏꯔꯤ ꯏꯃꯥ ꯑꯗꯨꯗ ꯑꯩꯅꯅꯦ ꯌꯨꯝꯗ ꯍꯟꯅꯤꯡꯉꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔ ꯍꯟꯗꯣꯏꯅೋ ꯃꯣꯏꯗ ꯐꯥꯖꯤꯜꯂꯒ ꯑꯗꯨꯝ ꯋꯥꯔꯤꯗꯣ ꯂꯤ ꯂꯩꯔꯦꯕ ꯏꯃꯥ ꯂꯥꯜꯂꯦꯅ ꯑꯗꯩ ꯇꯧꯐꯝ ꯈꯪꯉꯛꯇꯗꯅꯀꯣ ꯑꯁ ꯑꯩ ꯌꯨꯝꯗ ꯍꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯅ ꯏꯃꯥ ꯅꯆꯥꯅꯀꯣ ꯌꯥꯔꯦ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯅ ꯍꯥꯏꯖꯜꯂꯦꯕꯀꯣ ꯑꯗꯩꯗꯤ ꯃꯣꯏ ꯍꯔꯥꯎꯅꯗꯅ ꯇꯧꯔꯦ ꯑꯗꯨꯒ ꯑꯩ ꯆꯠꯂꯒꯦꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯊꯤꯜꯍꯜꯂꯨ ꯀꯥꯏꯅ ꯇꯧꯗꯅ ꯏꯃꯥ ꯊꯤꯜꯂꯛꯏꯅꯦ ꯑꯗꯨꯅꯤ ꯏꯆꯥꯁꯤꯗꯤ ꯂꯥꯟꯇ ꯂꯥꯜꯂꯨꯅꯨ ꯍꯥꯏꯁꯤ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯣ ꯃꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯅꯤꯡꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯁꯣꯏꯗꯅꯅ ꯑꯗꯨꯅꯤ ꯏꯆꯥꯁꯤꯗꯤ ꯂꯥꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯣ ꯏꯃꯥ ꯃꯣꯏꯅ ꯍꯥꯏꯅꯤꯡꯕ ꯇꯧꯅꯤꯡꯕ ꯀꯌꯥ ꯇꯧꯁꯅꯨ ꯑꯩꯁꯨ ꯍꯔꯥꯎ ꯃꯣꯏꯒꯤꯅ ꯍꯥꯏꯔꯛꯏꯕꯗꯨꯗꯤ ꯌꯥꯔꯦꯅ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯑꯩ ꯌꯨꯝꯗ ꯆꯠꯅꯤꯡꯕꯒꯤꯗꯃꯛꯇ ꯆꯠꯄ ꯌꯥꯅꯕ ꯑꯩꯁꯨ ꯄꯉꯥꯡ ꯉꯥꯡꯁꯤꯜꯂꯝꯕꯅꯤ ꯑꯗꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯈꯥ ꯇꯥꯔꯛꯄ ꯌꯨꯝ ꯑꯁꯤꯗ ꯆꯛ ꯂꯥꯛꯇꯅꯅꯦ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯍꯜꯂꯛꯀꯅꯨ ꯏꯃꯥ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯃꯈꯥ ꯇꯥꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯟꯒꯅꯨ ꯃꯣꯏꯁꯦ ꯂꯣꯏꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯃꯣꯏꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯗꯅꯤꯅꯦꯍꯦ ꯏꯃꯥꯅ ꯃꯊꯥ ꯁꯥꯔꯤꯕꯁꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯃꯥꯅ ꯌꯥꯔꯦ ꯍꯥꯏꯗꯅ ꯍꯟꯗꯛꯇꯤ ꯇꯣꯏꯅ ꯂꯥꯛꯑꯅꯤꯗꯣ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯀꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗ ꯏꯆꯥꯅ ꯃꯔꯣꯜ ꯑꯃ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯒ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯏꯃꯥꯁꯨ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯏꯆꯥ ꯑꯕꯦꯒ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯤꯗꯣ ꯑꯁ ꯍꯥꯏꯔꯨꯔꯒ ꯑꯩꯈꯣꯏ ꯃꯥꯏꯗ ꯆꯦꯞꯇ ꯇꯥꯔꯛꯀꯅꯦꯕ ꯏꯃꯥ ꯑꯩ ꯉꯝꯃꯣꯏ ꯂꯨꯍꯣꯡꯕ ꯑꯩ ꯆꯪꯉꯦ ꯀꯌꯥꯇꯅꯣ ꯌꯦꯡꯉꯣ ꯃꯤ ꯂꯨꯍꯣꯡꯁꯤ ꯍꯦꯛ ꯍꯥꯏꯔꯨꯕꯒꯅꯦ ꯃꯥꯏ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯑꯣꯟꯊꯣꯛꯈꯤꯕ ꯑꯗꯨꯒ ꯃꯤꯅ ꯂꯥꯛꯄꯁꯨ ꯂꯥꯛꯍꯟꯒꯅꯨ ꯆꯪꯍꯟꯒꯅꯨꯁꯨ ꯍꯥꯏꯕ ꯀꯔꯤꯅꯣꯃꯤ ꯑꯩꯅ ꯇꯧꯗꯣꯔꯤꯁꯤꯕꯣ ꯋꯥꯈꯜ ꯑꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯍꯟꯒꯅꯨ ꯍꯥꯏꯔꯨꯔꯦ ꯃꯃꯥ ꯍꯣꯏꯅ ꯌꯥꯔꯕꯅꯤꯅ ꯂꯥꯛꯇ ꯂꯥꯛꯑꯅꯤ ꯇꯧꯔꯤꯁꯦ ꯏꯃꯥꯅ ꯍꯥꯏꯁꯤꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯕꯦꯒ ꯂꯨꯍꯣꯡꯉꯨ ꯍꯥꯏꯁꯤꯁꯨ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯈꯟꯊꯐꯝ ꯈꯪꯗ꯭ꯔꯦ ꯀꯣꯛꯁꯤ ꯉꯥꯎꯔꯦ ꯇꯧꯔꯤꯁꯤ ꯂꯨꯍꯣꯡꯗ꯭ꯔꯦ ꯆꯒꯠ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯀꯗꯣꯏꯅꯤ ꯇꯧꯔꯤꯁꯤ
luhonge abega karino ai gyan tadreda isa abega luhong si haiba su yade mana tawrise matha sabase sum helaka dawri magi khangna chana ba ka leibra leirabudi pusala u na mukta hairo khige natrabudi ai ko ase yam saraka dawri ima kadawrage ibungo ima na hairi base sa mara khallaga hairabani migi masa adu su lakano haiba yaroi lakani isa na muk changhan gano hairi ima ko ase ngawre tawphom khangdre isa abega luhong haiba su nang yade ima na ne wafam ase khanbe aba khallaga hairabani isa gi khangna chana ba ka leirabudi ne hekta pusila u ima na hairi se una makhallaga ni ko phana bani hairi se ima kai de khangna chana bano da kan am laite ai di yani ima ai luhong ero sum lai se ma yani changhan gano haiba wan ai na habdi migi masa adubu kamaina no changakanu lakanu haina thina mungang lu dori basibu migi di mama na yare haidana harau chakhare la ani handak di toina un makse phana bani ma na hairi base isa abe ga luhong abadi ma la roi dana chang aroi dana adu su isa na yadre isa abe su nang luhong sai ba yadre kari nei ma na hojik taw godori basibu changhan gano na su isa na kan na haire luhong dun leirabadi changa aroi dana masana aduna ni ma na nang ga khangna chana ba leirabadi adu oin hekta pusila u ni ma na hairi se una maki phana bane as ima ai khangna chana ba kamta leiti mi kai de khangna chana ba nu phinu ai kan amta leiti o leiro adudi mi gi masa adu su changhan gano haiba khangna chana ba su leite haiba lohong asi haiba su yada ba leiro ko adudi ima da wa mata haira kanu nu bi masa do la ena su ima da saw ganu ko ai chale cha gi thokwa dum tawro ima da di warau ganu ko ibe ma du changhali haidana e thokre khon ma se as kai no me no taw doi sibo ala se ta de me khanpham khangdre kok se koi mana maro ma tawri se ibu matha sare me ai lem na di to oi akoi ima ma chana akoi bu sana pot ki type ta ohining mo ong da ohen bagi yai habi go khalam moina khale aduna ai makoi gi mathak lamon khonguni akoi bu aduk thina ngang khraga hujikna amu onsi laktuna afaba sadana tawai akoi bu yamna thina hanthana ngang sakna taw khraga hujikna akoi da onsin dana themdana kam tawai ne akoi bu angang macha gi type ta moina tawringai moina haingai yarni habi go khal ngang tok khiba sei khiba sing adu makoi bu nising dabra khangdini moina hekta lale haraga aina hekta phalawna kokki daw ba phaki daw im ongni wakal sida thamo sida chudra laikhraba mkhoi gi wangang sangang sing adu moina hekta lale haraga ai kaw ngamodro ai lem na ti toy ini da sibulo shalawdrebo kitang hanna chatladi phadawni ahamba chapanina aduni mi ini na kitang na chalu ngasi di ahan bani haidana hairi bani adum lo shalu na ngasai dagi loire tamahai chungthok tholak trisini aikoi pabung na pamjaram ba thaba ningjaram ba sa adu de aina mong phawna hale adu mong phawna raba mikup asida macha aina ahan ba thabak chatpagi na me asida ai pabung do leijarama budi kya ta nungai gadaba harau na yengjabado phangdre adu pabo hojiti pabung na pamjaram ba thabak to nachana tawre adu harau ba mikup sida pabung di yaudre ibungo loidribo nangbo kuiman khare ne he kitang ngan chalo hairaga nangbo ma ko ene stuna lo shalona hairaga ai ta hoi mala e gari no nangbo imana kitang ngan chalu da hairaga sungthok tholak tribo dubu wow kubaja sidi da singa sidi am pasai ima pongyam ngal liba ima maro mapakakan masida abi nang sula amira gari no nangbo ngahawra bro nang na sak chaba nang na bani haidana ngan na laktani sabi na honari bane imana ka thong ba natiye sabi na thong na honari bane aduga nang ninga sai de khanglamdri boy re e ai di ma sai de khangdi sa se on tok na phaja khare da sa gi dress se selak badane is imhadine phaja badane ai ninga hek laitana phaja isa sidi ha mi ko basidane nangi pabung do tanggal leijaram abadi kaya ta harau jaram gani nangi pabung na pamjaram ba khanjaram ba sa do hojikti ning ba thonglaba matam asida oh nungai te da nang pabung do khangning sing lai kai noi ma thawak chalam da sida mu amda pala no ai wakhal se nungai te pungning kang mu sire pabung do mung sing ak ta na mu yang ai khong se thang chat pangam dre kai no mi ni sibunga or jalo tai sibum mi thawak chapagi lo shala thokla ba sida mu ini thieng kini kai no toy tubo ontok pani da ko ini nang se da thieng ani lu chan na batawro ini su ne hek ta ning sing lak ta na hai roi bani tawri se
ꯌꯥꯔꯦꯁꯦ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯗꯅ ꯀꯩꯁꯨ ꯅꯠꯇꯕꯗꯅꯦ ꯋꯥꯈꯜ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯃꯥꯅ ꯍꯥꯏꯕꯗꯤꯅꯦ ꯂꯩꯖꯔꯝꯃꯕꯗꯤ ꯍꯥꯏꯕꯅꯦ ꯏꯆꯥꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅꯕ ꯏꯃꯥꯅ ꯍꯥꯏꯕ ꯅꯠꯇꯦꯁꯦ ꯆꯠꯂꯝꯗꯥꯏꯁꯤꯗꯅꯦ ꯅꯨꯡꯉꯥꯏꯇꯦꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯨ 이마 만남 남비ꯔꯒꯦ ꯂꯥꯛꯑꯣ 이마 ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ 이마 ꯊꯤꯟꯗꯣꯛꯄꯤꯔꯒꯦ ꯑꯕꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏꯗ 이붕어 미가네 콘 칸칸나다나 칸나 제나바 tꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯌꯥꯔꯤꯉꯩ ꯇꯞꯊꯒꯗꯕꯅꯤ ꯐꯥꯊꯒꯗꯕꯅꯤ ꯏꯆꯥꯁꯤꯗꯤ ꯍꯣꯏ 이마 ꯅꯆꯥ ꯑꯃꯨꯛꯁꯨ ꯆꯠꯂꯨꯈꯤꯒꯦ ꯑꯩꯅ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯂꯒ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯃꯥꯅ ꯎꯔꯒ ꯍꯔꯥꯎꯖꯕꯗꯣ ꯋꯥꯈꯜꯁꯤꯗ ꯄꯦꯟꯖꯩ 이마ꯅ ꯁꯨꯃꯥꯏꯅ ꯍꯔꯥꯎꯖꯕ ꯅꯣꯛꯆꯕꯁꯦ ꯑꯃꯨꯛꯇ ꯎꯖꯒꯦ ꯈꯟꯗꯅ ꯉꯥꯟꯗꯒꯤ ꯍꯣꯠꯅꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯎꯕꯗꯤ ꯐꯪꯖꯔꯦ ꯑꯁꯤꯕꯨ 이ꯕꯦꯝꯃ ꯉꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇꯨ ꯅꯠꯇ꯭ꯔꯅꯦꯍꯦ ꯃꯥꯅꯤꯗ ꯀꯗꯥꯏꯗꯅꯣ ꯃꯥꯕꯨ ꯆꯠꯂꯤꯕꯁꯤꯕꯨ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯍꯥꯏꯅꯗꯤ ꯇꯥꯏ ꯑꯗꯨꯒꯤ ꯆꯠꯂꯤꯕ ꯖꯥꯠꯂꯥ ꯀꯧꯗꯨꯅ ꯑꯃꯨꯛꯇ ꯍꯪꯒꯦ 이붕어 ꯇꯣꯝꯄꯣꯛ ꯈꯨꯔꯥ ꯀꯗꯥꯏ ꯆꯠꯄꯤꯔꯨꯏꯅꯣ ꯅꯪ ꯈꯨꯔꯥꯁꯨ ꯋꯥꯀꯤꯡ ꯉꯥꯏꯍꯥꯛ ꯆꯠꯂꯨꯕꯅꯤꯅꯦꯍꯦ ꯅꯪꯕꯨ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯍꯥꯏꯅ ꯇꯥꯏ ꯆꯨꯝꯕ꯭ꯔꯣ ꯍꯣꯏ ꯈꯨꯔꯥ ꯆꯨꯝꯃꯦ ꯊꯕꯛꯇꯨ ꯆꯠꯆꯔꯤꯅꯦ ꯉꯁꯤꯗꯒꯤ ꯊꯕꯛ ꯆꯠꯄ ꯍꯧꯔꯦ ꯈꯨꯔꯥ ꯐꯔꯦꯗ 이붕어 ꯅꯪꯅꯒ ꯊꯕꯛꯀ ꯇꯧꯔꯛꯄꯁꯦ ꯈꯨꯔꯥ ꯑꯩꯈꯣꯏꯗꯤ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤꯅꯦꯍꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯥꯏꯅꯤꯅꯦꯍꯦ ꯅꯪꯅ ꯍꯣꯠꯅꯖꯔꯤꯕ ꯅꯪꯒꯤ 이마ꯅ ꯍꯣꯠꯅꯔꯤꯕ ꯋꯥꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯐꯔꯦ ꯐꯔꯦ ꯅꯪ ꯈꯨꯔꯥ ꯍꯣꯏꯗꯤ ꯍꯔꯥꯎꯔꯤꯕꯅꯤꯅꯦꯍꯦ ꯑꯗꯣ ꯈꯨꯔꯥ ꯅꯣꯡꯃꯇꯗꯤ ꯅꯆꯥꯒꯤ ꯌꯨꯝꯗ ꯀꯣꯏꯔꯛꯄ ꯌꯥꯏ ꯅꯣꯡꯃꯇꯁꯨ ꯂꯥꯛꯄꯤꯗꯦ ꯑꯗꯣ ꯅꯣꯡꯃꯇ ꯀꯣꯏꯔꯣ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯇ ꯊꯛꯃꯤꯟꯅꯁꯦ ꯑꯗꯣ ꯅꯆꯥ ꯉꯁꯤꯒꯤꯗꯤ ꯈꯤꯇꯪ ꯊꯦꯡꯉꯦ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯂꯥꯛꯀꯦ 이붕어 ꯆꯠꯂꯣ ꯆꯠꯂꯣ ꯀꯌꯥꯇ ꯅꯨꯡꯁꯤꯈ꯭ꯔꯕ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯐꯖꯔꯤꯕ ꯕꯦꯕꯥꯔꯅ ꯂꯩꯔꯤꯕ ꯑꯁꯤꯅꯕꯨ ꯑꯐꯕ ꯃꯤ ꯑꯣꯏꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯑꯣꯏꯔꯨꯗꯧꯅꯣ ꯋꯥꯖꯔꯕ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯍꯣꯠꯅꯖꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯆꯥꯔꯦꯗꯅ ꯄꯦꯜꯂꯤ ꯍꯔꯥꯎꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅꯒ ꯇꯧꯔꯛꯄꯁꯦ ꯁꯤ ꯈꯪꯕꯁꯤꯅꯅꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯊꯦꯡꯉꯦ ꯂꯣꯏꯁꯜꯂꯣ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯁꯦ ꯒꯥꯔꯤ ꯉꯥꯏꯕꯗ ꯑꯃꯨꯛ ꯀꯨꯏꯅ ꯆꯪꯗꯣꯏꯅꯤ ꯇꯧꯔꯤꯁꯦ ꯌꯧꯕꯗꯗꯤ ꯑꯗꯨꯝ ꯊꯦꯡꯒꯅꯤ ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯉꯟꯅ ꯆꯠꯂꯨ ꯂꯣꯏꯁꯜꯂꯣ ꯍꯥꯏꯁꯦ ꯒꯥꯔꯤꯅꯦꯅ ꯇꯧꯔꯤꯁꯤꯁꯨ ꯊꯑꯣꯏꯅ ꯉꯥꯏꯔꯨꯔꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯏꯅꯦ ꯅꯆꯥ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯖꯔꯒꯦ ꯍꯣꯏ ꯍꯜꯂꯣ ꯏꯆꯥꯅ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯈꯜꯂꯨꯔꯒꯗꯤ ꯏꯀꯥꯏꯕ ꯑꯃꯕꯨ ꯌꯥꯎꯁꯜꯂꯛꯑꯦꯗ ꯏꯆꯥꯒꯤ ꯂꯃꯟꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯡꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯌꯥꯔꯦ ꯀꯣꯏꯅꯤ ꯑꯝꯇ ꯑꯗꯨꯃꯥꯏꯅ ꯂꯃꯟ ꯅꯨꯡꯃꯟ ꯀꯥꯟ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨ ꯑꯩꯅ ꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯕꯁꯤꯕꯨ ꯂꯃꯟꯅ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯆꯠꯂꯨꯈꯤꯒꯦ ꯀꯣꯏꯅꯦ ꯍꯣꯏ ꯁꯥꯔ ꯂꯥꯛꯄ ꯉꯥꯏꯕꯗ ꯉꯁꯥꯏꯗꯒꯤ ꯋꯥꯔꯕꯅꯦ ꯁꯥꯔꯒꯤ ꯐꯝꯐꯝ ꯁꯣꯝꯗ ꯂꯩꯔꯦ ꯂꯦꯡꯁꯤꯟꯕꯤꯔꯣ ꯁꯥꯔ ꯁꯥꯔꯒ ꯀꯧꯁꯤꯜꯂꯛꯑꯦ ꯌꯥꯝ ꯍꯟꯅꯨꯔꯕꯣ ꯍꯣꯏ ꯑꯩꯗꯤ ꯀꯨꯏꯔꯕꯅꯤ ꯁꯥꯔ ꯉꯥꯏꯈꯠꯂꯛꯏꯁꯦ ꯀꯨꯏꯔꯦ ꯉꯁꯥꯏꯗꯒꯤ ꯁꯥꯔ ꯂꯥꯛꯄ ꯉꯥꯏꯕ ꯍꯣꯠꯅꯕꯗ ꯋꯥꯔꯕꯅꯦ ꯑꯃꯨꯛ ꯊꯣꯛꯑꯒ ꯌꯦꯡꯉꯦ ꯑꯃꯨꯛ ꯊꯣꯛꯑꯒ ꯑꯗꯨꯝ ꯌꯦꯡꯉꯦ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯁꯥꯔ ꯆꯪꯁꯤꯟꯕꯤꯔꯣ ꯁꯥꯔ ꯑꯗꯣ ꯇꯥꯗꯒꯤ ꯃꯤꯡꯗꯤ ꯈꯪꯖꯗ꯭ꯔꯤ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯒꯦ ꯁꯥꯔ ꯑꯩꯒꯤ ꯃꯤꯡꯁꯦ ꯍꯥꯏꯕꯗꯤ ꯏꯀꯥꯏꯗ ꯑꯩꯒꯤ ꯃꯤꯡꯁꯦ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯈꯣꯏꯅ ꯆꯥꯛ ꯌꯥꯝ ꯂꯥꯝꯒꯜꯂꯦ ꯍꯥꯏꯗꯅ ꯂꯥꯝꯕꯅ ꯀꯧꯕꯤꯔꯝꯃꯤ ꯁꯥꯔ ꯑꯁ ꯅꯪ ꯃꯤꯡꯁꯤꯗꯤꯕ ꯄꯨꯔꯥ ꯐꯖꯩꯅꯦ